ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯝꯄ꯭ꯔꯥꯁꯦ ꯃꯍꯤ ꯑꯣꯏꯅ ꯁꯨꯝꯃꯒ ꯊꯛꯑꯁꯤ. ꯋꯥꯝ ꯏꯁꯤꯡ ꯋꯥꯝꯁꯤꯗ ꯋꯥꯝ ꯁꯥꯕꯗ ꯆꯝꯄ꯭ꯔꯥꯁꯦ ꯑꯗꯒꯤ ꯂꯨꯝꯕꯨ ꯃꯍꯤ ꯍꯣꯝꯃꯦ. ꯍꯩꯁꯦ ꯃꯃꯨꯟ ꯐꯥꯅꯤꯅ ꯃꯍꯤ ꯑꯣꯔꯣ ꯇꯥꯔꯦ. ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯝꯄ꯭ꯔꯥꯁꯦ ꯋꯥꯝ ꯁꯥꯕ ꯏꯁꯤꯡꯗ ꯃꯍꯤ ꯑꯣꯏꯅ ꯁꯦꯝꯖꯔꯒ ꯉꯁꯤꯗꯤ ꯃꯍꯤ ꯑꯣꯏꯅ ꯊꯛꯆꯔꯛꯑꯒꯦ. ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯍꯣꯏ. ꯃꯌꯥꯝꯁꯨ ꯍꯩꯁꯦ ꯃꯇꯝꯒꯤ ꯍꯩ ꯑꯐꯪꯕ ꯆꯥꯕꯤꯌꯨ. ꯃꯍꯤ ꯊꯛꯄꯁꯤꯁꯨ ꯀꯥꯟꯅꯩ. ꯑꯗꯨꯝ ꯍꯥꯎꯔꯦ. ꯑꯩꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯎꯔꯦ. ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥ 2 ꯂꯩꯌꯦ. ꯏꯆꯥꯅꯨꯄꯥ 2ꯁꯤꯒ ꯑꯩꯒꯒꯤ ꯑꯩꯈꯣই ꯑꯍꯨꯝꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯒꯤꯗꯤ ꯏꯃꯧ ꯂꯩꯖꯗꯕꯅꯤꯅ ꯑꯩꯅ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯄꯨꯝꯅꯃꯛ ꯁꯨꯞꯆꯜꯂꯀꯥꯟꯗ ꯑꯩꯅ ꯇꯧꯖꯔꯤ. ꯑꯗꯣ ꯉꯁꯤ ꯄꯥꯛꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯑꯉꯥꯡꯁꯤꯡꯅ ꯏꯆꯥꯁꯤꯡꯅꯗꯤ ꯈꯪꯗꯕ ꯄꯥꯡꯒꯪꯁꯦ ꯍꯥꯏꯕꯗꯤ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯏꯁꯤꯡꯗ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯄꯥꯛꯅꯝ ꯅꯝꯕ ꯃꯇꯝꯗ ꯃꯔꯣꯏꯒ ꯄꯥꯛꯅꯝ ꯅꯝꯕ ꯃꯇꯝꯗ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝꯗꯧꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ. ꯃꯍꯥꯎ ꯑꯍꯟꯅ ꯊꯣꯡꯕꯁꯨ ꯃꯍꯥꯎ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯅꯍꯥ ꯉꯥꯛꯇꯅ ꯊꯣꯡꯕꯗꯣ. ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯏꯟꯁꯥꯡꯁꯦ ꯅꯥꯄꯤꯅꯤ ꯍꯥꯏꯅ ꯏꯆꯥꯁꯤꯡꯅ ꯂꯧꯅꯔꯤꯕ ꯐꯨꯅꯤꯟ ꯑꯃꯗꯤ ꯆꯦꯡꯀ꯭ꯔꯨꯞ ꯃꯅꯥ ꯃꯌꯥꯟ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯒꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯏ ꯀꯔꯤ ꯍꯥꯞꯆꯤꯟꯖꯔꯀꯥꯟꯗ ꯑꯩꯅ ꯁꯤꯃ ꯏꯆꯝ ꯆꯝꯅ ꯊꯣꯡꯉꯅꯤ. ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒꯦ. ꯑꯗꯨꯒ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯖꯕꯅꯤ. ꯇꯦꯡꯀꯣꯠ ꯑꯃꯈꯛꯇꯪ ꯈꯤꯇꯪ ꯊꯣꯡꯒꯅꯤ. ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯟꯅꯗꯦ. ꯍꯥꯏꯗꯤ ꯃꯆꯨꯝ ꯃꯍꯤꯗꯣ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯤ ꯍꯥꯎꯕꯒꯤ ꯁꯤ ꯈꯤꯇꯪ ꯑꯃ ꯊꯣꯡꯖꯔꯒꯦ. ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯥꯏ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯟꯒꯤ ꯃꯈꯨꯠꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯦꯡꯕ. ꯑꯍꯟꯅ ꯊꯣꯡꯕꯁꯤꯁꯨ ꯑꯗꯨꯝ ꯃꯍꯥꯎ ꯑꯃ ꯂꯩꯕꯅꯤ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤ ꯍꯣꯔꯦꯟ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ. ꯁꯤꯒꯤꯗꯤ ꯊꯣꯡꯕ ꯍꯧꯈ꯭ꯔꯒꯦ. ꯊꯝꯃꯒꯦ. ꯃꯌꯥꯝ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯛꯑꯦ. ꯍꯧꯖꯤꯛ ꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕꯗꯨꯅꯤ. ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯊꯔꯣꯏ ꯊꯣꯡꯕꯅꯤ.
ꯆꯥꯛꯁꯤ ꯊꯥꯡꯒꯠꯆꯔꯦ ꯁꯤꯗ ꯆꯥꯛ ꯂꯣꯏꯔꯒ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯁꯤꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯛꯅꯝ ꯉꯁꯥꯏꯒꯤ ꯄꯥꯡꯒꯪ ꯄꯥꯛꯅꯝ ꯑꯗꯨꯒ ꯁꯤ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯑꯔꯣꯏꯕꯗꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇꯪꯒ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯍꯟꯅ ꯊꯣꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯍꯟꯁꯤꯡꯗꯤ ꯑꯃꯠꯇ ꯑꯌꯥꯝꯕꯅ ꯊꯣꯡꯅꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯩꯒꯤꯗꯕꯨ ꯏꯆꯥ ꯏꯃꯧ ꯂꯩꯇꯕꯒꯤ ꯊꯣꯡꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯍꯟꯒꯤ ꯈꯨꯊꯣꯡ ꯑꯃ ꯅꯍꯥꯒꯤꯁꯨ ꯅꯍꯥꯒꯤ ꯈꯨꯊꯣꯡ ꯑꯃ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯊꯤꯔꯀꯥꯟꯗ ꯆꯥꯕꯗ ꯃꯇꯦꯛ ꯑꯃ ꯅꯝꯖꯔꯛꯀꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯅꯅꯥꯏꯅ ꯂꯥꯡꯖꯔꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯁꯦ ꯀꯠꯆꯔꯤꯌꯦ ꯅꯅꯥꯏ ꯂꯥꯟꯈꯤꯕ ꯑꯣꯏꯔꯒꯁꯨ ꯉꯥꯛꯄꯤꯌꯣ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯑꯦꯟꯁꯥꯡ ꯑꯁꯦ ꯁꯤꯅ ꯐꯨꯅꯤꯟ ꯑꯃꯗꯤ ꯆꯦꯡꯀ꯭ꯔꯨꯞ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯟꯗꯨꯅꯤ ꯁꯤꯅ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯝꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯈ꯭ꯔꯤ ꯁꯤꯔꯤ ꯊꯥꯛꯇ ꯇꯥꯔꯝꯕ ꯊꯔꯣꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗꯒꯤ ꯂꯩꯔꯛꯄ ꯆꯥꯝꯇ꯭ꯔꯨꯛꯀ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯛꯅꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯀꯩꯅꯣꯅꯦꯅ ꯄꯥꯡꯒꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝꯒ ꯆꯞ ꯃꯥꯟꯅꯅꯤ ꯁꯤꯒꯤ ꯄꯥꯛꯅꯝꯁꯦ ꯑꯗꯣ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯑꯍꯟ ꯑꯣꯏꯕꯅ ꯊꯣꯡꯕꯁꯤꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯕ ꯐꯩꯌꯦ ꯑꯗꯣ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯖꯔꯛꯀꯦ ꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕꯁꯦ ꯑꯉꯥꯡꯁꯤꯡꯅꯗꯤ ꯅꯥꯄꯤꯅꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯍꯟꯁꯤꯡꯅ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯏꯄꯨ ꯏꯕꯦꯟꯁꯤꯡꯅ ꯊꯣꯡꯉꯒ ꯄꯤꯖꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯊꯣꯛꯑꯝꯕ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯂꯩꯖꯔꯛꯄꯅꯤ ꯆꯝꯅ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯤꯃꯨꯛ ꯌꯦꯡꯒꯦ ꯊꯥꯡꯖꯤꯡꯁꯦ ꯃꯔꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯖꯗꯕꯅꯤꯅ ꯑꯩꯅ ꯊꯥꯡꯖꯤꯡꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯔꯣꯕꯗꯤ ꯆꯤꯛꯄ ꯉꯝꯗꯦ ꯃꯉꯣꯟꯗꯅꯤꯅ ꯑꯔꯣꯕꯗꯣ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯐꯣꯏ ꯁꯥꯕꯗꯨꯅꯤ ꯍꯣꯔꯦꯟ ꯑꯇꯣꯞꯄ ꯃꯇꯝꯗ ꯊꯣꯠ ꯂꯥꯎꯅ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩ ꯊꯔꯣꯏꯁꯦ ꯃꯍꯥꯎ ꯑꯃꯇꯪ ꯌꯦꯡꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝ ꯆꯥꯝꯇ꯭ꯔꯨꯛꯁꯦ ꯃꯤꯠꯀ ꯀꯥꯔꯒꯕ ꯄꯦꯔꯦꯁꯦ ꯀꯣꯠꯄ ꯃꯇꯝꯗ ꯃꯤꯠꯀ ꯀꯥꯔꯒ ꯌꯥꯝ ꯍꯥꯎꯋꯦꯕ ꯍꯣꯏ ꯃꯌꯥꯝ ꯍꯜꯂꯝꯃꯟꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯄꯥꯛꯅꯝꯁꯦ ꯉꯁꯥꯏꯒꯤ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯝꯕꯧ ꯑꯣꯏꯅ ꯆꯥꯁꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯏꯔꯀꯥꯟꯗ ꯁꯦꯝꯒ ꯀꯣꯝꯂꯥꯒ ꯆꯥꯗꯣꯏꯅꯤ ꯊꯝꯕꯧꯒ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯕꯁꯤꯗ ꯈꯥꯡꯉꯝꯗꯦꯕ ꯑꯩ ꯈꯨꯕꯤ ꯆꯤꯛꯇꯔꯦ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯏꯁꯥꯗ ꯆꯥꯕꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯁꯥꯠꯄꯗ ꯐꯖꯅ ꯐꯨꯠꯂꯀꯥꯟꯗ ꯀꯥꯡꯁꯨ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯊꯝꯅꯥ ꯀꯣꯠꯂ ꯆꯥꯕ ꯌꯥꯏ ꯌꯥꯝ ꯐꯕ
hơi bị thả ra làm bánh nào ạ gọi em không nên tôi làm tăng ấy thằng bông chưa chân như mà sáng hôm đấy ăn tông chưa mẹ em sẽ trả video sao cả bạn nào bảo mẹ nó mà sẽ tới cái phòng ấy hỏi thấy tiếng ạ thấy tiếng nhá thùng tăng thùng hết rồi đó mà có sao bạn mẹ em khai giá sao vậy đó cẩn thận hay ra bây giờ na ba ngoài cho bây giờ chưa rồi xả thì hết em xả hay em xả bên nó ai tụi ví dụ sẽ là cái dai đi mẹ ai sugar uang bersih lagi sugar na nga mahaloy sugar mo mai chi ki kini soy na ay na mayang yo kung da ay miyam nasidi komla wain sarse nasidi ay di saksa to pagane hay de edik oire saksa ren dangi mayam saminnerse mahau yengase ngasai nungsada nadanaba na nungsada ngasai kay phaure saminnerse ya ôm lại đi sao tới phòng đũa ra vậy in mà ra đi lâu thùng nhỉ sao ta sai cái sao tới phòng đấy cả chắc chắn tổ bữa hãy tự ăn nhỉ hỏi em